ꯄꯨꯟꯁꯤꯁꯦ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯇꯧꯔꯤꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯗꯨꯀꯥꯟꯁꯤꯁꯦ ꯑꯃꯠꯇ ꯁꯣꯠꯀꯤ ꯌꯥꯔꯔꯣꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯕꯨꯡ ꯑꯣꯏꯕꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕ ꯇꯧꯔꯤꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯣꯏꯗ ꯑꯃꯨꯛꯇꯪ ꯊꯣꯛꯑꯀꯥꯟꯗ ꯍꯪꯗꯤ ꯍꯪꯉꯨꯔꯒꯦ ꯆꯪꯁꯤꯔꯅꯦ ꯑꯩꯕꯣ ꯍꯜꯂꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯣꯏꯗ ꯑꯕꯨꯡꯉꯣꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏ ꯑꯃꯨꯛꯇꯗꯤ ꯆꯪꯉꯀꯥꯟꯗ ꯍꯪꯉꯨꯔꯒꯦꯗ ꯑꯁ ꯄꯥꯈꯠꯂꯦ 이때마 이때모 레이트 잘라 또 있지 뭐 이때마 ꯀꯩꯅꯣ ꯃꯝꯃꯕ ꯍꯧꯒꯠꯇ꯭ꯔꯤ ꯅꯨꯃꯤꯠ ꯄꯥꯎ ꯊꯣꯛꯇ꯭ꯔꯤꯅꯦ ꯈ꯭ꯋꯥꯡ ꯅꯥꯕꯅꯦ 이때마 이때마다 이제 그놈 다 해제가 떠보네 ꯀꯩꯅꯣ ꯍꯥꯏꯗꯣꯏꯕꯣ ꯁꯠ ꯍꯥꯏꯔꯣ 이때마 생더워디 카라줄 레랭베니 아도 셀 기땅 맞아 비비비 야가더라 농이 레간다 셀 크라 팡니 아도가 비자기 때마 ꯅꯪꯕꯨ ꯃꯃꯥꯡꯗ ꯁꯦꯜ ꯐꯪꯅꯤꯅ ꯂꯧꯈꯤꯗꯥꯏꯅꯦ ꯐꯪꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕꯣ ꯑꯉꯥꯡ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕꯅꯦ ꯁꯦꯜ ꯈꯔ ꯈꯥꯛꯏꯁꯤꯗꯩ ꯍꯦꯟꯅꯅꯦ ꯑꯝꯇ ꯂꯩꯇꯦ 이때마 ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯈꯤꯇꯪ ꯑꯣꯏꯁꯨ ꯄꯤꯕꯤꯌꯨꯗꯥꯏꯃ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯆꯦꯡ ꯂꯩꯇꯗꯅ ꯑꯕꯨꯡꯉꯣ ꯏꯕꯥꯅꯤꯃꯛ ꯆꯔꯥ ꯄꯨꯂꯞ ꯍꯦꯜꯂꯦ ꯑꯕꯨꯡꯉꯣꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯅꯅꯥꯎꯄꯥꯗꯨꯁꯨꯅꯦ ꯃꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯕꯅꯤ ꯅꯤꯁꯥ ꯆꯥꯗꯅ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯣꯡꯃꯗꯤꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ 이때마 ꯑꯕꯨꯡꯉꯣꯗ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯤ ꯃꯔꯛ ꯑꯃ ꯉꯥꯎꯁꯤꯟꯅꯔꯝꯃꯁꯨ ꯃꯥꯗꯤ ꯍꯧꯖꯤꯛ ꯉꯥꯎꯁꯤꯟꯅꯗ꯭ꯔꯦ ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ ꯂꯧꯊꯣꯛꯑꯒꯦ ꯁꯦ ꯁꯤ ꯄꯨꯑꯣꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ Kakak, Sana kanaga lai benang dia natte nangbo kanaga lai no hai tum lain. Aduh, cek sih kena ring. he sila kadabai parai no samana sing pura kono ko Huwag kasuk tau roye. Ako magam to ho kunte. Matum mi kanda luna pure ini. che de ne nang jo mo tumina mo thamjilo ro Yaro. Cek sih lau dalak te yaro ko. Ai school sa to ini thenge chalage.
ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯀꯅꯤ ꯍꯥꯏꯒꯦ? ꯈꯪꯗꯦ ꯑꯩꯁꯨ ꯇꯥꯆꯧ ꯁꯦ ꯁꯤꯅꯅꯦ ꯏꯅꯝꯃ ꯕꯥꯅꯨꯒꯤꯗꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯔꯦꯝꯕ ꯈꯔꯗꯨꯅ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯈꯔ ꯃꯦꯟꯅꯅꯕ ꯍꯟꯗꯛꯇꯤꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯇꯣꯂꯣꯞ ꯐꯪꯗꯦ ꯍꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯁꯦ ꯂꯧꯔꯗꯤ ꯏꯕꯦꯝꯃ ꯌꯥꯅꯤꯗ ꯅꯕꯨꯡ ꯇꯥꯆꯧꯁꯦ ꯑꯩꯅ ꯄꯤꯕꯕꯨ ꯑꯗꯨ ꯇꯥꯆꯧ ꯃꯃꯥꯡꯂꯣꯝꯒꯤ ꯃꯔꯨꯞꯇꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯀꯅꯤ ꯍꯥꯏꯒꯦ? ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯅꯦ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯍꯣꯔꯦꯟꯅꯦ ꯅꯕꯨꯡꯅ ꯍꯟꯈꯤꯕꯒꯅꯦ ꯍꯪꯉꯛꯑꯒꯦ ꯑꯗꯨꯗꯨꯒ ꯍꯣꯔꯦꯟ ꯃꯔꯨꯞ ꯍꯦꯛ ꯐꯪꯕꯒ ꯅꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯑꯒꯦ ꯇꯥꯆꯧꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯦꯁꯨ ꯁꯤꯖꯤꯟꯅꯧ ꯀꯣꯟꯅ ꯇꯥꯆꯧꯅ ꯐꯪꯉꯀꯥꯟꯗ ꯑꯩꯅ ꯂꯧꯕꯁꯨ ꯌꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨ ꯅꯪꯒꯤꯅꯤꯅꯦ ꯅꯪ ꯑꯗꯨꯝ ꯊꯝꯖꯧꯗ ꯅꯕꯨꯡꯁꯨ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯊꯤꯟꯇꯣꯛꯑꯔꯣꯏꯒꯦ ꯂꯩꯍꯧꯔꯣ ꯆꯠꯂꯒꯦ ꯂꯩꯍꯧꯔꯦꯀꯣ ꯇꯥꯆꯧ ꯍꯣꯏ ꯍꯜꯂꯛꯈꯤꯔꯣꯏꯗ ꯖꯥꯠꯂꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯁ ꯋꯥꯈ꯭ꯔꯦꯗ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯁꯦꯜ ꯈꯤꯇ ꯄꯤꯒꯦꯔꯣ? ꯀꯩꯗꯧꯅꯕꯅꯣ? ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯍꯦꯟꯗꯩꯔ ꯀꯩꯅꯣ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯤꯇ ꯂꯩꯔꯨꯒꯦ ꯇꯧꯕ ꯀꯌꯥꯅ ꯀꯣꯟꯅꯗꯣꯏꯅꯣ ꯅꯪꯕꯣ? 1,000-2,000 ꯂꯩꯔꯗꯤ ꯀꯣꯟꯅꯔꯅꯤ ꯄꯤꯗꯤ ꯄꯤꯔꯛꯇꯔꯦꯍꯦ ꯁꯦ ngata lo ketina la kono ko lising ko trape yang sa ꯐꯔꯦ ꯐꯔꯦ ꯄꯤꯕꯨ ꯄꯤꯊꯣꯔꯛꯑꯗꯤ ꯇꯥꯆꯧꯗ ꯑꯗꯨꯝ ꯊꯝꯃꯨꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯗꯧꯕ ꯂꯩꯇꯦꯕ abongo la male thamage ko chai sing senom da tawige ꯍꯣꯏ ꯇꯥꯆꯧ nang piron di kadai no nang piron laru ne habdo kadai no yenge ꯂꯩꯔꯛꯇ꯭ꯔꯦ ꯍꯌꯦꯡ ꯑꯣꯏ ꯂꯩꯔꯛꯑꯒꯦ kadora ba ha ꯑꯁ ꯐꯔꯛ ꯇꯥꯕꯤꯅꯤ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯂꯩꯔꯒꯦ ꯍꯥꯏꯗꯅ paisa de kadai no ꯌꯥꯎꯔꯤ kadai no ꯑꯁ ꯑꯣꯊꯣꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ kadai no ha kadai no ba paisa yawbodo kadai no ba ha ꯑꯁ ꯐꯔꯦꯗ ꯀꯣꯟꯅꯔꯅꯤ ꯉꯁꯤꯒꯤꯗꯤ kadai de paisa do sel do biro ꯀꯩ ꯁꯦꯜꯅꯣ maru ki paisa ni sidai na hojik number second do ꯈꯪꯗꯦ ꯀꯣꯏ abongo sel do biro ba nang ne ate la lawro ju ne nachi sakau na bane ba nang aduma de biro ꯀꯅꯥꯒꯤ ꯆꯦꯅꯣ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯑꯩ ꯈꯨꯗꯧ ꯁꯥꯔꯛꯀꯅꯤꯀꯣ abongo
bungo nang si onthona su wakan yaw khidri da ko nase ne ai ne nang ne akhoi gi ne habada kana gumba mata laiba sunati adu khandana nangi apambada sum tawdana laibani ko adubu nangdi ahu haba amata ude nase su yum pan khibado imale ringada sakau bulda gi hana sakau wasung hamdi anirak suna handak simadi nang ta sau na sakau ye na soidana khallaga laibani handak sung hamoi dawre namunda kamaina hairaga nangbo wakal ta doino Nayabase langi kan madawaye ꯇꯥꯎ ꯀꯥꯏꯗ ꯆꯠꯈ꯭ꯔꯁꯤꯔꯣ ꯀꯥꯏꯗ ꯀꯩꯗꯧꯕ ꯈꯪꯗꯦ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯌꯥꯝ ꯄꯛꯇꯤꯅꯦ ꯃꯗꯣ ꯏꯁꯧ ꯂꯥꯡꯗꯦꯗ ꯇꯧ ꯂꯩꯅꯤ ꯅꯣꯏ ꯇꯥꯆꯧꯅ ꯎꯝ ꯅꯣꯏ ꯇꯥꯆꯧꯅ ꯏꯁꯧ ꯂꯥꯡꯕꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯡ ꯂꯩꯕꯅꯤꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦꯗ ꯑꯩ ꯅꯪꯅ ꯅꯌꯨꯝ ꯊꯥꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯅꯤꯒꯥꯏ ꯈꯜꯂꯤꯗꯣ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯣ ꯅꯣꯏ ꯇꯥꯆꯧꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯪ ꯂꯣꯏ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯦ ꯀꯩ ꯊꯕꯛꯄꯨ ꯂꯩꯒꯦ ꯍꯥꯏꯁꯦ ꯂꯩꯕꯁꯤꯕꯨ ꯄꯪꯂꯩ ꯂꯩ ꯌꯥꯏ ꯀꯩ ꯈꯜꯂꯤꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯊꯥ ꯑꯃ ꯀꯩ ꯑꯃ ꯅꯪ ꯀꯩꯝ ꯇꯧꯗꯅ ꯂꯩꯕꯗꯅꯦ ꯌꯦꯅ ꯈꯥ ꯂꯣꯈꯥ ꯃꯃꯥꯡ ꯃꯅꯤꯡ ꯄꯨꯛꯁꯣꯡ ꯁꯣꯡꯗꯅ ꯖꯪꯒꯅꯤ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯅꯩ ꯇꯥꯎ ꯆꯥꯛꯅ ꯀꯅꯥ ꯊꯣꯡꯗꯣꯔꯤꯒꯦ ꯆꯦꯡꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯒꯗꯣ ꯂꯥꯏꯅꯒ ꯊꯥꯗꯕꯤꯔꯛꯄ ꯃꯥꯟꯕ꯭ꯔꯣ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯄ ꯑꯣꯏꯔꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯁꯦ ꯃꯤ ꯂꯣꯏ ꯂꯩꯅꯔꯕꯅꯦ ꯇꯣꯞꯄ ꯃꯔꯥꯏ ꯂꯥꯛꯆꯔꯅꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯍꯧꯖꯤꯛꯇꯕꯨ ꯅꯣꯏ ꯇꯥꯆꯧꯒ ꯂꯩꯃꯤꯟꯅꯕꯒꯤ ꯅꯪ ꯀꯣꯝꯃꯤꯅꯤ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯒꯗꯤ ꯅꯣꯏ ꯇꯥꯆꯧꯗꯣ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯈꯔ ꯁꯣꯟꯖꯕꯒ ꯃꯤꯅꯁꯨ ꯎꯁꯤꯠꯇꯦ ꯀꯥꯏꯗꯒꯤ ꯀꯩ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯔꯤꯅꯣꯁꯨ ꯈꯪꯗꯦ ꯌꯥꯝ ꯊꯤ ꯋꯥꯔꯝꯒꯅꯤꯕꯣ ꯏꯕꯨꯡꯉꯣ ꯆꯠꯂꯒꯦ ꯏꯇꯥꯎ 시부 ꯑꯩ ꯅꯨꯡꯁꯤꯔꯤ ꯅꯠꯇꯦ 시부 ꯀꯅꯥ ꯆꯥꯅꯤ ꯊꯝꯃꯝꯃꯤꯔ ꯍꯥꯏꯕꯅꯤꯗ ꯍꯤꯟꯖꯥꯡ ꯌꯥꯎꯗꯦ ꯑꯂꯨꯁꯤꯒ ꯁꯤ ꯆꯥꯔ ꯀꯅꯥ ꯄꯨꯛ ꯊꯟꯅꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯤꯟꯖꯥꯡ ꯌꯥꯎꯗꯦ ꯑꯂꯨ ꯈꯔꯁꯤꯒ ꯃꯣꯏ ꯈꯨꯅꯨꯡꯁꯤꯁꯦ ꯄꯦꯜꯂꯕꯅꯤ nang halabo bungo sakshana bataro nang chachu thirabane nakol hamdoro ai isinga birage se sato se saro se Saro. Saro này nóng quá. ꯇꯥꯆꯧ ꯑꯩ ꯆꯥꯛꯇꯨ ꯆꯥꯊꯣꯛꯑꯣ ꯑꯩ ꯉꯔꯥꯡꯅ ꯍꯥꯏꯕ ꯀꯥꯎꯔꯦ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯆꯠꯇꯕ ꯌꯥꯔꯔꯣꯏꯕ ꯇꯥꯆꯧ ꯑꯩ Nang adu
ꯉꯔꯥꯡꯅꯁꯨ ꯍꯥꯏꯗꯦ ꯀꯅꯥꯒꯅꯣ ꯔꯥꯍꯨꯜ ꯑꯣꯏꯗꯣꯏꯅꯦ ꯇꯥꯆꯧ ꯑꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯂꯥꯛꯑꯣ ꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯄꯨꯗꯅꯅꯦ ꯆꯠꯄ ꯌꯥꯄꯣꯠꯇꯦ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯕꯁꯦ ꯄꯥꯏꯁꯤꯜꯂꯨ ꯔꯣꯕꯔꯠ ꯅꯌꯥꯝꯕ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯕꯅꯦ ꯏꯇꯩꯃ ꯈꯪꯅꯤ ꯃꯥ ꯉꯁꯤꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯇꯩꯃ ꯃꯥꯅ ꯉꯍꯥꯟ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯊꯨꯝ ꯆꯦꯡ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯂꯧꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯂꯣꯠꯇꯅꯒ ꯇꯧꯏ ꯈꯪꯅꯤ ꯃꯥ ꯉꯁꯤꯗꯤ ꯈꯪꯅꯤꯕ ꯀꯗꯥꯏꯅꯣ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯅꯪꯕꯨ ꯉꯍꯥꯟ ꯄꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕ ꯌꯥꯔꯣꯏ ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪꯅ ꯐꯪꯗꯧ ꯂꯩ ꯍꯥꯏꯔ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯄꯤꯔꯣ ꯊꯨꯅ ꯄꯤꯔꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯩꯇ꯭ꯔꯦꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯑꯩ ꯆꯥꯛꯀꯧ ꯆꯠꯇꯣꯏꯅꯤ ꯐꯤꯔꯣꯜ ꯂꯩꯗꯣꯏꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯌꯥꯔꯣꯏ ꯉꯁꯤ ꯅꯨꯃꯤꯠꯇꯅꯦ ꯄꯤꯗ ꯂꯥꯛꯇ ꯌꯥꯔꯣꯏ ꯑꯩ ꯌꯨꯝꯁꯤꯗꯩ ꯍꯜꯂꯣꯏꯗꯕꯅꯤ ꯈꯪ ꯏꯇꯩꯃ ꯅꯣꯡ ꯅꯤꯅꯤꯗꯪꯗꯤ ꯉꯥꯏꯕꯤꯌꯨꯕ ꯀꯩꯗꯧꯕꯩ ꯉꯥꯏꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯤꯕꯣ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯆꯟꯗꯣ ꯑꯗꯨꯁꯨ ꯆꯥꯛꯀꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯦꯜꯗꯣ ꯈꯤꯇꯪ ꯆꯤꯟꯕꯒꯤ ꯇꯧꯖꯕꯅꯤ ꯏꯇꯩꯃ ꯆꯥꯛꯀꯧꯕꯤꯗꯣꯔꯤꯕ ꯅꯪꯅ ꯅꯆꯟꯅꯨꯄꯤꯗꯣ ꯀꯧꯔꯒ ꯁꯦꯜ ꯅꯤꯍꯧꯒꯦ ꯍꯥꯏꯔꯣ ꯀꯔꯤ ꯂꯩꯗꯅ ꯀꯔꯤ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯕ ꯉꯝꯗꯅ ꯅꯪꯅ ꯆꯥꯛꯀꯧꯗꯣꯔꯤꯕ ꯀꯥꯟꯅꯗꯦ ꯌꯨꯝꯒꯤ ꯍꯤꯡꯒꯣꯜ ꯄꯇꯥ ꯄꯤꯔꯣ ꯅꯣꯏ ꯌꯨꯝ ꯍꯤꯡꯈꯣꯜꯁꯦ ꯑꯩꯉꯣꯟꯗ ꯊꯝꯒꯗꯕꯅꯤ ꯁꯦꯜ ꯁꯤꯡꯗ꯭ꯔꯤꯐꯥꯎ ꯑꯗꯨꯒ ꯊꯥ 2 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯍꯦꯛ ꯁꯤꯡꯗ꯭ꯔꯕ ꯌꯨꯝꯁꯦ ꯄꯤꯊꯣꯛꯀꯅꯤ ꯑꯩꯅ ꯈꯪꯉꯕ ꯄꯨꯊꯣꯔꯛꯑꯣ ꯆꯠꯂꯣ ꯑꯩ ꯂꯥꯟꯅ ꯇꯥꯆꯧ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯇꯥꯆꯧ ꯏꯆꯟ ꯅꯪ ꯇꯥꯆꯧ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯇꯥꯆꯧ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯗꯤ ꯅꯕꯨꯡꯅ ꯍꯥꯏꯕ ꯂꯥꯛꯄ ꯉꯝꯃꯣꯏꯗꯧꯔꯤ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯇꯥꯆꯧ ꯑꯩ ꯈꯨꯗꯣꯜ ꯄꯣꯠ ꯑꯝꯇ ꯄꯥꯝꯗꯤꯌꯦ ꯇꯥꯆꯧ ꯍꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯈꯛꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯩꯅꯕ ꯁꯦꯟꯗꯨꯗꯤꯅꯦ ꯑꯩꯅ ꯄꯤꯔꯛꯀꯦꯕ
ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯆꯟ ꯆꯦ ꯍꯌꯦꯡ ꯌꯨꯝꯗ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯩꯅꯤ ꯅꯅꯥꯎ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯏꯆꯦ ꯆꯥꯛꯀꯧꯕꯅꯤ ꯍꯟꯇꯛ ꯏꯃꯥ ꯑꯣ ꯏꯃꯥ ꯏꯃꯥ ꯑꯩ ꯆꯥꯛ ꯄꯤꯔꯛꯑꯣꯗꯅ ꯃꯃꯥꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯄꯄꯥꯁꯨ ꯑꯥꯗ ꯄꯥꯔꯇꯤ ꯆꯠꯈꯤ ꯑꯗ ꯆꯥꯛ ꯊꯣꯡꯗ꯭ꯔꯕ ꯅꯪ ꯃꯦꯒꯤꯔ ꯀꯩꯅꯣꯝ ꯍꯧꯔ ꯆꯥꯔꯣꯀꯣ ꯆꯠꯊꯣꯏ ꯌꯥꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯅꯤ ꯊꯣꯡꯗꯦ ꯍꯥꯏꯔ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯃꯔꯩ ꯇꯧꯔꯤꯅꯦꯅ ꯅꯪ ꯐꯣꯟ ꯃꯦꯠꯂ ꯂꯩꯗꯧ ꯁꯔꯨꯛ ꯀꯣꯛ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ ꯍꯩꯃꯥ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯅꯪ ꯉꯥꯡꯕ ꯍꯥ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯅꯪ ꯍꯌꯦꯡꯒꯩ ꯑꯗꯨꯃꯥꯏꯅ ꯉꯥꯡꯈꯤꯗ꯭ꯔꯥ ꯅꯪ ꯅꯪꯅ ꯀꯟꯇꯟ ꯆꯨꯔꯒ ꯑꯃꯨꯛꯁꯨ ꯈꯨꯝꯃꯦ ꯃꯁꯤ ꯀꯩꯝ ꯆꯥꯕ ꯌꯥꯕꯩ ꯅꯪ ꯆꯣ ꯅꯪ ꯃꯦꯒꯤ ꯍꯧꯔ ꯆꯥꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪ ꯆꯣ ꯀꯩꯝ ꯆꯥꯎꯅꯣ ꯅꯪ ꯀꯩꯝ ꯆꯥꯎꯅꯣ ꯉꯁꯤ ꯅꯨꯃꯤꯠꯇ ꯅꯪ ꯀꯩꯝ ꯆꯥꯎꯅꯣ ꯁꯅꯥ ꯀꯗꯧꯔꯦ ꯀꯞꯄꯗꯤ ꯅꯪꯗꯤ ꯀꯗꯧꯔꯒꯦ ꯅꯪꯕꯨ ꯃꯃꯥꯅ ꯐꯨꯏꯔꯣ ꯍꯣꯏ ꯃꯃꯥ ꯐꯨꯗꯕꯤꯅꯦ ꯏꯃꯥ ꯑꯇꯣꯞꯄ ꯑꯃ ꯍꯣꯡꯅꯤꯡꯉꯕꯅꯦ ꯑꯩ ꯍꯣꯡꯗꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯔꯝ ꯌꯥꯝ ꯃꯣꯛꯄ ꯅꯪꯒꯤ ꯏꯃꯥ ꯑꯃ ꯍꯣꯡꯗꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯛꯑꯣ ꯁꯦ ꯀꯀꯥ ꯆꯄꯣꯠ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣ ꯑꯗꯨꯏ ꯂꯨꯄꯥ ꯌꯥꯡꯈꯩꯅ ꯂꯩꯗꯣꯏꯔꯣ ꯍꯥꯏꯁꯦ ꯀꯣꯟꯅꯔꯅꯤ ꯅꯪ ꯆꯦꯡ ꯆꯥꯛ ꯂꯩꯅꯕ ꯄꯨꯊꯣꯛꯆꯔꯤ ꯑꯣꯏꯔꯝꯅꯤ ꯁꯤꯡꯒꯔꯄꯣꯠꯅꯤ ꯃꯁꯤ ꯉꯥꯡꯁꯦ ꯂꯥꯛꯑꯣ ꯀꯀꯥ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣ ꯀꯗꯧꯔꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛꯐꯥꯎ ꯂꯩꯇꯦꯁꯤꯅ ꯄꯨꯡꯁꯨ 10-11 ꯇꯥꯁꯤꯜꯂꯤ ꯅꯣꯡꯁꯤꯁꯨ ꯀꯟꯅ ꯆꯨ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯀꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯕ ꯑꯁ ꯄꯥꯝꯕꯣꯝꯅꯒ ꯄꯥꯝꯕꯣꯝ ꯆꯣꯡꯕꯅꯦ ꯑꯦ ꯀꯥꯏ ꯆꯠꯂꯣꯏ ꯅꯕꯨꯡ ꯅꯪꯕꯣ ꯇꯥꯆꯧ ꯁꯦ ꯀꯥꯏꯗꯩ ꯁꯤꯟꯅꯕ ꯁꯤꯕꯣ ꯅꯠꯇꯦ ꯀꯅꯥꯗꯩ ꯈꯔ ꯂꯩꯅꯣ ꯁꯤꯕꯣ ꯆꯠꯂꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯄ꯭ꯂꯤꯖ ꯆꯠꯂꯣ ꯑꯩꯅ ꯐꯪꯉꯛꯄ ꯁꯦꯜꯅꯦꯃꯤ ꯍꯨꯔꯥꯜꯂꯛꯄ ꯅꯠꯇꯦꯃꯤ ꯅꯪꯗꯤ ꯀꯥꯏꯗꯩ ꯄꯩꯁꯥ ꯁꯤꯗꯤ ꯅꯅꯥꯎꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯨꯔꯒ ꯐꯪꯉꯛꯄ ꯁꯦꯜꯅꯤ ꯑꯩꯒꯤ ꯏꯆꯦ ꯆꯥꯛꯀꯧꯅꯕ ꯆꯦꯡꯁꯨ ꯂꯩꯕ ꯌꯥꯔꯅꯤ ꯑꯄꯨꯡꯉꯣ ꯇꯥꯆꯧ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯁꯨ ꯉꯥꯛꯄꯤꯕꯕꯨꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯁꯣꯏꯈꯤꯕꯁꯤꯡꯗꯣ ꯁꯦꯝꯗꯣꯛꯆꯅꯕ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯄꯤꯕꯤꯌꯨ ꯑꯄꯨꯡꯉꯣ ꯅꯌꯥꯝꯕ ꯄꯦꯜꯂꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯌꯥꯝꯕ ꯁꯤꯔꯁꯨ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕ ꯄꯦꯜꯂꯦ ꯁꯦ 이마도 그러면 ꯇꯥꯆꯧ ꯑꯩꯒꯤꯗꯤ 이마ꯁꯨ 이빠ꯁꯨ ꯇꯥꯆꯧꯅꯅꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯦꯗ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯅꯥꯝꯇꯕꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯐꯈ꯭ꯔꯦꯗꯀꯣ ꯑꯩ ꯏꯅꯥꯎꯁꯦ ꯇꯥꯆꯧ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯨꯁꯨꯅꯦ ꯃꯁꯥꯗꯣ ꯇꯌꯥꯡꯉꯤ ꯃꯥꯅ ꯅꯍꯥꯟꯒꯩ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩꯔꯨꯏꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯣꯏꯔꯝꯃꯦꯅꯤꯅꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯇꯥꯆꯧ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯗꯣ ꯍꯥꯞꯄꯤꯔꯛꯀꯅꯨꯀꯣ ꯑꯩ ꯄꯥꯝꯗꯦꯕ ꯗꯈꯤꯅꯥꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏꯀꯣ ꯌꯥꯗꯦ ꯏꯕꯦꯝꯃ ꯅꯅꯥꯎꯄꯥꯅꯅꯦ ꯂꯣꯏꯅꯅꯦ ꯂꯩꯕ ꯂꯣꯏꯔꯕꯅꯦ ꯍꯜꯂꯛꯑꯕꯣ ꯃꯥꯕꯣ ꯋꯥꯠꯂꯤ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅꯅꯦ ꯉꯟꯅ ꯍꯜꯂꯛꯑꯣꯅ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯕ ꯍꯣꯔꯦꯟꯅꯦ ꯊꯦꯡꯅ ꯍꯜꯂꯛꯑꯒꯅꯦ ꯃꯥꯅꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛꯁꯦ ꯃꯥ ꯂꯣꯏ ꯇꯧꯗꯣꯏꯅꯤ ꯌꯥꯝ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯦ ꯑꯃꯔꯣꯝꯗꯗꯤ ꯐꯔꯦ ꯇꯥꯆꯧ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯁꯥꯗꯣ ꯂꯣꯏ ꯁꯣꯛꯄ ꯇꯥꯔꯦ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯐꯔꯦꯁꯦ ꯇꯥꯆꯧ ꯆꯥꯛ ꯊꯣꯡꯗꯣꯛꯄꯤꯔꯨꯒꯦ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯆꯥꯛꯀꯧꯕꯗꯣ ꯉꯟꯇꯥ ꯂꯥꯛꯎꯀꯣ
ꯍꯣꯏ ꯇꯥꯆꯧ ꯍꯣꯏ ꯊꯝꯃꯦ ꯊꯝꯃꯦ ꯑꯕꯨꯡꯉꯣ ꯉꯥꯈꯣꯡꯇ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ ꯅꯪꯅꯦ ꯉꯥꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯩꯊꯣꯛꯎꯔꯣ ꯄꯩꯁꯥ ꯄꯨ고 ꯂꯥꯛꯑꯣ ꯑꯩꯉꯣꯟꯗ ꯁꯦꯟ ꯌꯥꯎꯔꯦ ꯇꯥꯆꯧ ꯑꯩ ꯗ꯭ꯔꯦꯁ ꯑꯃ ꯍꯣꯡꯉ ꯆꯠꯂꯒꯦ ꯌꯥꯗꯦ ꯌꯥꯗꯦ ꯉꯁꯤꯗꯤꯅꯦ ꯑꯗꯨ ꯁꯦꯠꯂ ꯆꯠꯂꯨꯔꯣ ꯑꯁ ꯇꯥꯆꯧ ꯈꯣꯡꯒ꯭ꯔꯥꯎꯗꯁꯨ ꯍꯣꯡꯈꯤꯒꯦ ꯌꯥꯗꯦ ꯇꯥꯆꯧ ꯍꯣꯡꯉꯨ ꯌꯥꯔꯦ ꯑꯁ ꯁꯤ ꯗ꯭ꯔꯦꯁꯁꯦ ꯑꯁꯨꯛ ꯐꯖꯩꯁꯤꯗꯤ ꯇꯥꯆꯧ ꯑꯁ ꯉꯁꯤ ꯈꯨꯗꯩꯁꯤꯒ ꯆꯠꯂꯣ ꯇꯧꯔꯤꯁꯦ ꯆꯠꯂꯣꯕ ꯑꯩꯅ ꯁꯦꯕ ꯆꯠꯇꯧꯕ ꯆꯠꯂꯣ ꯂꯝꯕꯤꯁꯤꯒ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯒ ꯃꯔꯣꯟ ꯑꯃ ꯊꯣꯛ ꯇꯟꯈ꯭ꯔꯦ ꯀꯀꯥ ꯃꯆꯥꯗꯣ ꯒꯥꯔꯤꯗꯨ ꯊꯣꯝꯗꯅ ꯁꯣꯔꯣꯛꯇꯅꯦ ꯅꯨꯡꯅ ꯂꯩꯍꯧꯔꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯏ ꯉꯥꯛꯇ ꯉꯥꯏꯔ ꯂꯩꯍꯧꯔꯦ Hào luôn Mày biểu Tại ngô cặp này ngọc bọc Muốn cá cô tỏ bọc Muốn đi phải rồi Rồi bắt sao thôi luôn Dạ Lâu dịch luôn Lỗ sẵn tăng cái lâu yêu cầu hụt bây giờ Tôi có dài cái thứ ba cái gì à Siren nữa Siren hụt tăng hụt sân rồi tôi giờ dám học thì Nó cái bị hụt đấy Nó cái bị hụt Ông cơ Tôi lắm mà để hụt ôi sai gì nữa กาลีโทรเมสอันนี้อีหักอะ คนใจเลยคนใจก๊อบตรอกก๊อบตรอกฉันทำอะไรก่อน Đấy เอาตัวนั้นหน่อยครับตัวขึ้นมาการกระโตกนะ Đâu rồi Đấy Dạ Lấy cái này ta Xong một thở ra 지금 Mà thật cái con cơ Hay rồi Ông có lâu, ông tăng có lâu sao đấy Ông tăng đã mi về nhà nó ra chụp cái gì 션 네 브랜드 깍두리 션 한번 되니까 아들 아들 내가 너무 이제 뛰어 그냥 뛰니까 그런 아이는 한 집이다 아이 한 명들 그래서 나오는 거는 뛰어야게 하러 가라 Ôi Robert Ngay khôn ta Ite vậy hả cái gì đây nó mày 아 플레 플레 파다 언 레포드 내가 많아 그래도 이런 자 해봐
Tay mà tay mà 이데나마 까이도 왜하게 때마 ông ca 마침 이름 잘 소이드네 뭐냐 나또 이제 마침 이제 để tiếng tơ biến đời mẹ mà mang từ khởi khởi mà mang thì không cái này anh xin thì cái này 까다이 노 나무 ngay của chắc tiêu rồi kìa xe cặp sân nào tại con nốt cả đúng không 살살 안 하고 하나가 이제 좀 우이 비디오도 보내면 이제 근데 나도 말해서 말하나